ꯃꯌꯥꯝ ꯋꯥꯍꯟꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯤꯀꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯗ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2025 ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯔꯥꯁꯤꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯊꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯒꯦ ꯃꯃꯥꯡꯒꯤ ꯆꯌꯣꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯌꯣꯜꯒꯤ ꯄꯨꯊꯣꯛꯆꯕ ꯔꯥꯁꯤꯐꯣꯜꯗꯨꯃꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤ ꯌꯥꯝꯅ ꯆꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕ ꯉꯝꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯗꯣꯛꯆꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯨ ꯑꯗꯨꯃꯛ ꯊꯝꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯗ ꯔꯥꯁꯤꯐꯣꯜ 12 ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯑꯗꯣꯝꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯑꯃꯗꯤ ꯔꯥꯁꯤꯐꯣꯜꯁꯤꯡꯁꯤꯗ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯍꯛꯆꯥꯡꯗꯅ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2025 ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯊꯥ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯌꯦꯛ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯄꯥꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯕ ꯑꯃꯅꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯔꯁꯤ ꯑꯍꯥꯟꯕꯁꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯈꯨꯠ ꯊꯝꯖꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡ ꯋꯥꯕ ꯃꯇꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯔꯨꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯕꯗ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯂꯧꯕ ꯆꯨꯝꯒꯅꯤ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯑꯈꯟꯅꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯐꯕ ꯊꯥꯅꯤ ꯁꯦꯜꯒꯤ ꯃꯔꯤꯗ ꯈꯪꯍꯧꯗꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯕꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯇꯨꯡꯕ ꯉꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯌꯦꯠꯅꯕ ꯀꯌా ꯀꯣꯛꯇꯨꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯖꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯕ ꯌꯥꯕ ꯃꯇꯝꯅꯤ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯃꯥꯏ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯁꯤꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯅꯧꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯋꯥꯔꯦꯞ ꯂꯧꯕ ꯆꯨꯝꯕ ꯃꯇꯝꯅꯤ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯁ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯕ꯭ꯔꯤꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕ ꯃꯇꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯕꯁꯨ ꯑꯗꯨꯃꯛ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯂꯝ ꯂꯩꯕ ꯌꯣꯟꯕ ꯑꯃꯁꯨꯡ ꯂꯥꯏꯇꯤꯟꯒꯤ ꯍꯤꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯂꯕ ꯌꯥꯏ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯍꯧꯗꯒꯤ ꯎꯪꯈꯠꯅꯔꯛꯄ ꯌꯥꯕ ꯃꯇꯝꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯕꯗꯤ ꯉꯝꯒꯅꯤ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯐꯠꯇꯕ ꯃꯇꯝꯅꯤ ꯏꯁꯥꯅ ꯈꯟꯊꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯟꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯕ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ ꯑꯔꯤꯕ ꯑꯅꯥꯕ ꯀꯌꯥ ꯀꯥꯡꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯈꯪꯍꯧꯗꯅ ꯐꯒꯠꯂꯛꯄꯗꯒꯤ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯕ ꯉꯝꯕꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯇꯤꯛ ꯆꯠꯄꯁꯨ ꯑꯗꯨꯃꯛ ꯆꯠꯀꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯁꯨ ꯌꯥꯏ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯐꯩ ꯏꯁꯥꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯀꯅꯤ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ
ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩꯗ ꯃꯥꯏ ꯄꯥꯛꯅ ꯑꯣꯟꯁꯤꯟꯖꯕ ꯉꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯆꯩ ꯀꯥꯖꯕ ꯃꯇꯝꯅꯤ, ꯀꯥꯟꯅꯖꯕ ꯉꯥꯛꯇ ꯐꯪꯖꯕ ꯃꯇꯝꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ, ꯊꯥ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯌా ꯐꯕ ꯋꯥꯠꯄ ꯊꯥ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝꯅꯤ꯫ ꯑꯁꯣꯏꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯔꯥꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯇ ꯄꯥꯏꯕ ꯁꯦꯜ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯃꯥꯡꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯉꯝꯕꯗꯒꯤ ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯈꯥꯡꯕ ꯀꯟꯗꯕ ꯃꯔꯝꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯁꯤꯟꯕ ꯇꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯐꯕ ꯊꯥꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ナꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯗꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯟꯕꯅ ꯀꯌꯥ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯇꯥꯔꯒꯗꯤ ꯑꯅꯥꯕ ꯏꯁꯥꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯅꯥꯕ ꯄꯣꯛꯂꯛꯄ ꯌꯥꯕ ꯃꯇꯝꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯐꯒꯅꯤ, ꯑꯗꯨꯕꯨ ꯂꯂꯣꯟ ꯏꯇꯤꯛꯇ ꯁꯦꯜ ꯊꯥꯗꯕ ꯇꯥꯔꯕꯗꯤ ꯀꯨꯞꯅ ꯈꯟꯊꯕ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦල් ꯃꯥꯡꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯂꯕ ꯌꯥꯏ꯫ ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯂꯤ, ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯦꯟꯅ ꯐꯕ ꯑꯐꯕ ꯉꯥꯛꯇ ꯐꯪꯖꯕ ꯆꯩ ꯀꯥꯖꯕ ꯃꯇꯝꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯖꯕ ꯉꯝꯖꯕ ꯊꯥꯅꯤ, ꯑꯗꯨꯒ ꯁꯦꯜ ꯇꯨꯡꯕꯒꯤ ꯃꯇꯤꯛ ꯆꯥꯗꯤꯡꯁꯨ ꯑꯗꯨꯃꯛ ꯋꯥꯡꯒꯅꯤ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯍꯥ ꯄꯥꯡꯊꯣꯛꯄ ꯐꯠꯇꯦ꯫ ꯈꯟꯊꯗꯅ ꯇꯍꯥ ꯄꯥꯡꯊꯣꯛꯂꯤ ꯃꯈꯩ ꯃꯥꯡꯖꯕꯅ ꯍꯦꯟꯅ ꯂꯥꯛꯀꯅꯤ꯫ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯃꯥꯡꯖꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯪꯈꯠꯅꯔꯛꯄ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯍꯩ ꯇꯝꯖꯕ ꯉꯝꯖꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯜꯂꯒꯅꯤ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯍꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯆꯪꯒꯅꯤ, ꯑꯗꯨꯕꯨ ꯈꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯕ ꯉꯝꯂꯣꯏ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯈꯟꯊꯔꯒ ꯄꯥꯡꯊꯣꯛꯄ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦල් ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯂꯝ ꯇꯨꯅꯆꯤꯡꯕ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯂꯒꯅꯤ, ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯟꯗ꯭ꯔꯕꯗꯤ ꯆꯥꯎꯅ ꯃꯥꯡꯖꯔꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩꯗ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯆꯥꯕꯤ ꯁꯥꯅꯧ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯇꯧꯕꯗ ꯈꯟꯊꯅ ꯊꯕꯛ ꯇꯧꯕ ꯐꯕ ꯊꯥꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯥꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯍꯟꯅꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯜ ꯄꯤꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯟꯕ ꯐꯠꯇꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯕꯁꯨ ꯌꯥꯏ꯫ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯅꯤ꯫ ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯡꯇꯛꯅꯕ ꯃꯇꯝꯅꯤ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯕ ꯊꯥꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ
ꯈꯪꯍꯧꯗꯅ ꯁꯦꯜ ꯊꯨꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯁꯨ ꯍꯦꯟꯅ ꯂꯝ ꯀꯌꯥ ꯑꯃ ꯂꯝꯇꯨ ꯁꯝꯄꯇꯤ ꯀꯌꯥ ꯑꯃꯁꯨ ꯆꯠꯈꯤꯕ ꯌꯥꯏ꯫ ꯏꯆꯥ ꯏꯁꯨꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯍꯟꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯇꯨꯡꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯌꯥꯔꯦ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕ ꯐꯩ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯟꯅ ꯍꯣꯠꯅꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯃꯕꯨ ꯊꯥꯖꯅꯗꯕ ꯆꯤꯡꯅꯕ ꯃꯇꯝꯅꯤ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯅꯥ ꯑꯌꯦꯛꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯂꯕ ꯇꯥꯔꯕꯗꯤ ꯏꯁꯥꯗ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯒꯅꯤ꯫ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯉꯝꯂꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯜꯂꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯗ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯊꯥꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯗꯤ ꯐꯩ꯫ ꯑꯁꯪ ꯑꯃꯥꯟ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯆꯨꯝꯒꯅꯤ꯫ ꯇꯨꯡꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦල් ꯊꯥꯗꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯏꯊꯛ ꯊꯣꯡꯕꯅ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯀꯟꯅ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯦꯛꯁꯤꯟꯕ ꯊꯥꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯑꯔꯣꯏꯕꯗ ꯕ꯭ꯔꯤꯖ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯖꯕ ꯊꯥꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯩ꯫ ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯌా ꯐꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯔꯒꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯐꯪꯕ ꯋꯥꯒꯅꯤ꯫ ꯏꯆꯥ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯦꯡ ꯐꯪꯗꯕ ꯌꯥꯏ꯫ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯄꯣꯊꯥꯅꯕ ꯃꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯈꯪꯍꯧꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯑꯃꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯖꯔꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯉꯁꯤꯒꯤ ꯆꯌꯣꯜ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ꯫ ꯄꯤꯅꯕꯤꯔꯁꯤ꯫ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫